ꯇꯨꯡ ꯑꯣꯏꯔꯞꯅ ꯂꯦꯞꯂꯒ ꯂꯩꯔꯝꯕ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨ ꯃꯦꯀꯤꯔꯁꯀꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯑꯗꯨꯒ ꯂꯦꯡꯕꯥꯅ ꯇꯞꯅ ꯃꯈꯨꯠꯇꯨ ꯊꯝꯂꯛꯏ ꯑꯗꯨꯒ ꯃꯅꯤ ꯇꯣꯝꯕꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯚꯥꯏ, ꯂꯥꯎ, ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ, ꯆꯤꯡꯂꯥꯏꯅ, ꯃꯤꯅ ꯎꯔꯒ ꯐꯖꯗ꯭ꯔꯦ, ꯂꯥꯎ꯫ ꯃꯦꯀꯤꯔꯥꯁꯇꯤ ꯑꯅꯤꯗꯨꯅ ꯉꯥꯡꯂꯤꯕꯗꯨ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ꯫ ꯆꯤꯡꯂꯥꯏꯅ ꯃꯦꯀꯤꯔꯥꯁꯄꯨ ꯆꯤꯡꯂꯒ ꯃꯐꯝꯗꯨꯗꯒꯤ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯁꯣꯝꯗ ꯊꯣꯏꯁꯅꯥ ꯔꯣꯁꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯊꯣꯏꯁꯅꯥꯒꯤ ꯏꯁꯨꯛ ꯁꯨꯛꯄ ꯃꯇꯧꯗꯨ ꯎꯕꯗ ꯔꯣꯁꯅꯤ ꯊꯣꯏꯁꯅꯥꯗ ꯇꯞꯂꯞꯅ ꯍꯪꯂꯛꯏ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯚꯥꯏ, ꯁꯥꯎꯗꯤ ꯁꯥꯎꯅꯨ, ꯑꯩ ꯆꯠꯂꯒꯦ꯫ ꯀꯩꯗꯧꯔꯒꯦ, ꯅꯁꯥ ꯉꯝꯗ꯭ꯔꯕꯣ? ꯍꯣꯏ, ꯏꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯦ꯫ ꯌꯨꯝꯗ ꯆꯪꯂꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦꯔꯣ? ꯌꯨꯝꯗ ꯑꯗꯨꯝ ꯆꯠꯂꯒꯦ꯫ ꯕꯕꯥ ꯀꯧꯔꯒꯦ ꯍꯥꯏꯔꯣ? ꯌꯨꯝꯗ ꯆꯪꯉꯨꯁꯤꯔꯣ ꯑꯗꯨꯗꯤ? ꯗꯥ ꯄꯥꯏꯈꯣꯝꯕꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯦ꯫ ꯔꯣꯁꯅꯤ ꯅꯣꯛꯂꯒ, ꯑꯣꯍꯣ, ꯍꯣꯏ ꯍꯣꯏ꯫ ꯊꯣꯏꯁꯅꯥ ꯔꯣꯁꯅꯤꯒꯤ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯝꯗ ꯑꯗꯨꯃꯛ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯄꯥꯏꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯄꯥꯏꯈꯣꯝꯕ ꯊꯣꯏꯁꯅꯥꯗ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯍꯥꯏꯗꯦ, ꯇꯨꯃꯤꯟꯅ ꯑꯅꯤꯗꯨ ꯔꯣꯁꯅꯤ ꯈꯣꯏꯒꯤ ꯌꯨꯝꯗꯒꯤ ꯒꯥꯔꯤ ꯂꯧꯕ ꯆꯪꯂꯛꯏ꯫ ꯄꯥꯏꯈꯣꯝꯕ ꯒꯥꯔꯤꯗꯨ ꯊꯧꯗꯣꯔꯛꯂꯒ ꯑꯅꯤꯗꯨ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯩ꯫ ꯆꯠꯂꯤꯕ ꯂꯝꯕꯤꯗꯨ ꯀꯥ ꯍꯦꯟꯅ ꯁꯥꯡꯕꯗꯤ ꯑꯣꯏꯗꯦ, ꯑꯗꯨꯕꯨ ꯑꯅꯤꯗꯨ ꯋꯥ ꯂꯥꯡ ꯑꯝꯇ ꯉꯥꯡꯅꯗꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯅꯩ꯫ ꯄꯥꯏꯈꯣꯝꯕꯅ ꯊꯣꯏꯁꯅꯥ ꯍꯣꯏꯒꯤ ꯂꯩꯔꯛꯇ ꯊꯧꯖꯤꯟꯒꯦ ꯇꯧꯕꯗ ꯊꯣꯏꯁꯅꯥꯅ ꯇꯞꯂꯞꯅ ꯍꯥꯏꯔꯛꯏ, ꯗꯗꯥ, ꯑꯥꯗ ꯅꯪ ꯊꯧꯖꯤꯜꯂꯅꯨ, ꯁꯤꯗꯒꯤ ꯑꯩ ꯑꯗꯨꯝ ꯆꯪꯈ꯭ꯔꯒꯦ꯫ ꯄꯥꯏꯈꯣꯝꯕ ꯊꯣꯏꯁꯅꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯒꯥꯔꯤꯗꯨ ꯂꯩꯔꯛ ꯃꯅꯨꯡꯗ ꯊꯧꯖꯤꯟꯗ꯭ꯔꯤ, ꯑꯗꯨꯃꯛ ꯂꯝꯕꯤ ꯃꯇꯥꯏꯗ ꯈꯥꯝꯃꯤ꯫ ꯊꯣꯏꯁꯅꯥ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯈ꯭ꯔꯦ꯫ ꯄꯥꯏꯈꯣꯝꯕ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯗꯨꯅ ꯕꯥꯏꯛꯇꯨ ꯁ꯭ꯄꯤꯗ ꯀꯜꯂꯞꯅ ꯊꯧꯈ꯭ꯔꯦ꯫ ꯊꯣꯏꯁꯅꯥ ꯄꯥꯏꯈꯣꯝꯕꯗꯨ ꯁꯥꯎꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯏ꯫ ꯃꯤꯀꯨꯞ ꯈꯔꯗ ꯊꯣꯛꯈ꯭ꯔꯤꯕꯁꯤꯡꯗꯨ ꯅꯧꯍꯧꯅ ꯅꯤꯡꯁꯤꯡꯂꯨꯕꯗ ꯀꯔꯤꯅꯣ ꯍꯥꯏꯕ ꯚꯥꯞ ꯇꯥꯗꯦ꯫ ꯊꯣꯏꯁꯅꯥꯗꯨ ꯉꯥꯏꯍꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯂꯒ ꯃꯌꯨꯝ ꯇꯝꯅ ꯆꯪꯂꯛꯏ꯫ ꯒꯦꯠ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯂꯛꯄꯗ ꯃꯃꯥ ꯂꯩꯃꯗꯨ ꯃꯥꯡꯒꯣꯜꯗ ꯍꯩꯔꯨꯛ ꯁꯦꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯃ ꯒꯦꯠ ꯍꯥꯡꯗꯣꯛꯄꯒꯤ ꯃꯈꯣꯜꯗꯨꯗ ꯒꯦꯠꯔꯣꯝꯗ ꯍꯥꯏꯐꯦꯠ ꯆꯦꯞꯊꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯃꯆꯥꯅꯨꯄꯤ ꯑꯣꯏꯔꯝꯕꯗꯨꯗ ꯍꯥꯏꯔꯛꯏ, ꯀꯩꯗꯧꯔꯦ, ꯌꯥꯝ ꯉꯜꯂꯤꯅ, ꯂꯣꯏꯍꯧꯔꯕ꯭ꯔꯣ ꯃꯣꯏꯒꯤꯗꯨꯕꯣ? ꯂꯣꯏꯍꯧꯗ꯭ꯔꯤ, ꯀꯣꯛ ꯆꯤꯛꯑꯦꯅ ꯍꯜꯂꯛꯑꯕ꯫ ꯏꯍꯦ, ꯄꯣꯊꯥꯔꯨꯔꯣ ꯄꯣꯊꯥꯔꯨꯔꯣ, ꯅꯪꯕꯨ ꯀꯅꯥꯅ ꯊꯤꯜꯂꯛꯀꯦ? ꯊꯣꯏꯁꯅꯥ ꯃꯃꯥꯒꯤ ꯋꯥꯍꯪꯗꯨꯗ ꯉꯥꯏꯍꯥꯛꯇꯤ ꯀꯔꯤ ꯈꯨꯝꯒꯗꯧꯕꯅꯣ ꯈꯪꯂꯝꯗꯦ, ꯑꯗꯨꯕꯨ ꯇꯞꯅ ꯍꯥꯏꯔꯛꯏ, ꯕꯤꯗ꯭ꯌꯥꯅ ꯊꯤꯜꯂꯛꯑꯝꯃꯤ꯫ ꯑꯣ, ꯄꯣꯊꯥꯔꯨꯔꯣ ꯄꯣꯊꯥꯔꯨꯔꯣ, ꯏꯃꯥꯁꯨ ꯂꯥꯏꯒꯤꯁꯦ ꯑꯃꯨꯛꯇ ꯂꯣꯏꯁꯤꯟꯈꯤꯒꯦ꯫ ꯊꯣꯏꯁꯅꯥ ꯃꯃꯥꯒꯤ ꯋꯥꯗꯨ ꯈꯣꯏꯖꯪꯕ ꯐꯥꯎꯔꯨꯗ꯭ꯔꯦ꯫ ꯃꯥꯒꯤ ꯔꯨꯝꯗ ꯆꯨꯝꯗ꯭ꯔꯤꯡ ꯆꯪꯂꯛꯂꯦ ꯑꯗꯨꯒ ꯁꯦꯠꯂꯨ ꯆꯥꯔꯨꯕ ꯐꯤꯔꯣꯜꯁꯤꯡꯗꯨ ꯍꯣꯡꯗꯣꯛꯏ, ꯑꯗꯨꯒ ꯇꯦꯕꯜ ꯃꯊꯛꯇ ꯊꯝꯂꯤꯕ ꯕꯦꯒꯇꯨꯗꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯔꯛꯏ ꯑꯗꯨꯒ ꯍꯥꯏꯐꯦꯠ ꯌꯦꯡꯏ ꯃꯤꯁ ꯀꯣꯜ ꯂꯩꯕ꯭ꯔꯥ, ꯃꯦꯁꯦꯖ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ꯫ ꯀꯅꯥꯝꯇꯒꯤ ꯂꯩꯔꯝꯗꯦ꯫ ꯊꯣꯏꯁꯅꯥ ꯐꯣꯟꯗꯨ ꯃꯦꯠꯅ ꯃꯦꯠꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯇꯞꯅ ꯍꯤꯞꯊꯩ ꯑꯗꯨꯒ ꯄꯥꯏꯈꯣꯝꯕꯗ ꯀꯣꯜ ꯇꯧꯏ꯫ ꯑꯍꯥꯟꯕ ꯇꯧꯕꯗ ꯄꯥꯏꯈꯠꯂꯛꯇꯦ, ꯑꯅꯤꯔꯛ ꯇꯧꯕꯗ ꯄꯥꯏꯈꯠꯂꯛꯏ, ꯑꯗꯨꯕꯨ ꯋꯥꯗꯤ ꯀꯩꯁꯨ ꯉꯥꯡꯂꯛꯇꯦ꯫ ꯊꯣꯏꯁꯅꯥ ꯇꯞꯅ, ꯗꯗꯥ, ꯇꯥꯏ, ꯌꯨꯝ ꯌꯧꯔꯕꯣ? ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯀꯨꯏꯗ꯭ꯔꯤ꯫ ꯊꯣꯏꯁꯅꯥ ꯀꯔꯤ ꯍꯥꯏꯗꯨꯅꯣ ꯈꯪꯗꯕꯒꯤ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ꯫ ꯄꯥꯏꯈꯣꯝꯕ ꯉꯁꯤꯗꯤ ꯋꯥ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇꯦ꯫ ꯃꯥꯅ ꯍꯥꯟꯅ ꯍꯪꯂꯨꯕꯁꯨ ꯇꯧꯔꯨꯗ꯭ꯔꯦ, ꯑꯗꯨꯃꯛ ꯐꯣꯟꯗꯨ ꯄꯥꯏꯔꯒ ꯂꯩ꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯑꯆꯤꯛꯄꯗꯨ ꯊꯣꯏꯁꯅꯥꯅ ꯊꯨꯒꯥꯏꯔꯛꯏ ꯑꯗꯨꯒ ꯇꯞꯂꯞꯅ ꯍꯥꯏꯔꯛꯏ, ꯗꯗꯥ, ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ꯫ ꯁꯥꯎꯔꯤꯔꯣ? ꯁꯥꯎꯗꯦ꯫ ꯗꯗꯥ, ꯇꯥꯏ꯫ ꯊꯣꯏꯁꯅꯥ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯅ ꯍꯥꯏꯔꯛꯏ, ꯑꯩ ꯇꯁꯦꯡꯅ ꯈꯪꯗꯦ, ꯃꯥ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯣ ꯗꯗꯥꯗꯁꯨ ꯍꯥꯟꯅ ꯍꯥꯏꯕꯗꯨꯅꯤ꯫ ꯆꯠꯂꯣꯏꯒꯦ ꯇꯧꯕꯁꯨ ꯔꯣꯁꯅꯤ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯍꯥꯏꯕꯒꯤ ꯑꯩ ꯆꯠꯄꯅꯤ꯫ ꯗꯗꯥꯗꯁꯨ ꯍꯪꯂꯝꯃꯤꯗꯨꯅꯤ, ꯗꯗꯥꯅ ꯆꯠꯂꯨꯁꯤ ꯍꯥꯏꯕꯗꯨꯗ ꯑꯩꯗꯤ ꯆꯠꯄꯅꯤ꯫ ꯗꯗꯥ ꯁꯥꯎꯒꯅꯨ, ꯑꯩ ꯃꯤ ꯊꯦꯝꯕ ꯍꯩꯇꯦꯕ꯫ ꯄꯥꯏꯈꯣꯝꯕ ꯁꯥꯎꯔꯝꯕꯗꯨ ꯈꯤꯇꯪꯗꯤ ꯐꯔꯦ, ꯇꯞꯂꯞꯅ ꯍꯥꯏꯔꯛꯏ, ꯑꯕꯦꯝ, ꯅꯪꯉꯣꯟꯗ ꯁꯥꯎꯕꯗꯤ ꯅꯠꯇꯦ, ꯃꯦꯀꯤꯔꯁꯇ ꯁꯥꯎꯕꯅꯤ, ꯑꯗꯨꯕꯨ ꯇꯥꯏꯅꯐꯝꯗꯣ ꯅꯐꯝꯗ ꯇꯥꯈ꯭ꯔꯦ, ꯗꯗꯥ ꯂꯥꯟꯈ꯭ꯔꯦ꯫ ꯊꯣꯏꯁꯅꯥ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯒ, ꯗꯗꯥꯅ ꯂꯥꯟꯕ ꯅꯠꯇꯦ, ꯑꯩꯅ ꯂꯥꯟꯕꯅꯤ꯫ ꯅꯠꯇꯦꯁꯦ ꯅꯠꯇꯦꯁꯦ, ꯑꯩꯅꯅꯤ, ꯑꯩꯅ ꯅꯐꯝꯗ ꯇꯥꯏꯅꯕꯒꯤꯅꯤ, ꯅꯪꯗꯤ ꯅꯥꯔ ꯂꯩꯇꯦꯗ꯫ ꯊꯣꯏꯁꯅꯥ ꯄꯥꯏꯈꯣꯝꯕꯒꯤ ꯋꯥꯗꯨꯗ ꯑꯋꯣꯏ ꯇꯥꯅ ꯀꯞꯈ꯭ꯔꯦ꯫ ꯄꯥꯏꯈꯣꯝꯕ ꯊꯣꯏꯁꯅꯥꯅ ꯀꯞꯂꯕꯗꯨꯗ ꯍꯥꯏꯔꯛꯏ, ꯀꯞꯀꯅꯨ ꯑꯕꯦꯝ, ꯀꯩꯒꯤ ꯀꯞꯄꯤꯅꯣ? ꯏꯆꯦ, ꯑꯗꯨꯃꯥꯏꯅ ꯀꯞꯀꯅꯨ, ꯗꯗꯥ ꯂꯥꯜꯂꯤ,
ꯑꯕꯦꯝ ꯀꯞꯀꯅꯨ ꯍꯥꯏꯕ ꯊꯣꯏꯁꯅꯥ ꯀꯞꯂꯤ ꯗꯗꯥ ꯃꯇꯨꯡꯗ ꯃꯥ ꯌꯥꯎꯔꯛꯇꯤꯅꯦ ꯑꯩ ꯆꯠꯂꯔꯣꯏ ꯍꯣꯏꯁꯦ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯔꯅꯨꯁꯦ ꯀꯩꯁꯨ ꯅꯠꯇꯦ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯗꯗꯥꯗꯣ ꯈꯤꯇꯪ ꯁꯥꯎꯈ꯭ꯔꯦ ꯅꯪꯉꯣꯟꯗꯗꯤ ꯁꯥꯎꯕ ꯅꯠꯇꯦꯕ ꯑꯁꯦꯡꯕꯒꯤ ꯄꯥꯏꯈꯣꯝꯕ ꯅꯣꯛꯂꯒ ꯀꯃꯥꯏꯅ ꯑꯁꯨꯛ ꯅꯨꯡꯁꯤꯈ꯭ꯔꯕꯁꯤꯗ ꯁꯥꯎꯕ ꯉꯝꯗꯣꯏꯅꯣ ꯁꯥꯎꯗꯦꯁꯤ ꯗꯗꯥ ꯊꯣꯏꯁꯅꯥꯅ ꯍꯌꯦꯡ ꯑꯦꯛꯖꯥꯝ ꯅꯠꯇ꯭ꯔꯣ ꯂꯥꯏꯔꯤꯛ ꯄꯥꯊꯣꯛꯑꯣ ꯋꯥꯔꯤ ꯉꯥꯛ ꯁꯥꯟꯅꯕꯁꯤꯗ ꯍꯌꯦꯡ ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯁꯥꯟꯅꯁꯦ ꯑꯗꯨ ꯋꯥꯅ ꯍꯣꯠꯅꯔꯛꯂꯒ ꯍꯌꯦꯡꯗ ꯉꯥꯏꯔꯕꯁꯤꯗ ꯉꯥꯎꯁꯤꯟꯅꯅꯨ ꯄꯥꯏꯈꯣꯝꯕ ꯅꯣꯛꯂꯒ ꯍꯣꯏ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯑꯗꯨꯒ ꯄꯥꯔꯒꯦ ꯍꯣꯏ ꯊꯝꯃꯒꯦ ꯑꯗꯨꯗꯤ ꯍꯣꯏ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ ꯊꯣꯏꯁꯅꯥ ꯐꯣꯟꯗꯨ ꯅꯥꯀꯟꯗ ꯊꯝꯈꯤ ꯑꯗꯨꯒ ꯉꯁꯥꯏ ꯃꯦꯀꯤꯔꯁꯅ ꯉꯥꯡꯂꯛꯄ ꯋꯥꯗꯨ ꯅꯧꯍꯧꯅꯅ ꯑꯃꯨꯛ ꯇꯥꯔꯛꯏ ꯔꯣꯁꯁꯤꯒꯤ ꯑꯁꯦꯡꯕ ꯃꯄꯨ ꯊꯤꯕꯅꯤ ꯑꯗꯣ ꯅꯪ ꯑꯣꯏꯔꯝꯃꯤ ꯐꯖꯈ꯭ꯔꯕ ꯂꯩꯁꯦ ꯅꯪꯒꯤ ꯅꯥꯎꯗ ꯆꯤꯡꯈꯤꯕꯗ ꯂꯩꯁꯤꯒꯤ ꯐꯖꯕꯁꯦ ꯍꯦꯟꯒꯠꯈ꯭ꯔꯦ ꯅꯪꯒꯤ ꯃꯥꯏꯊꯣꯡꯒꯤ ꯐꯖꯕꯁꯨ ꯍꯦꯟꯒꯠꯈ꯭ꯔꯦ ꯊꯣꯏꯁꯅꯥ ꯍꯤꯞꯂꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯐꯝꯃꯤ ꯑꯗꯨꯒ ꯇꯞꯅ ꯃꯆꯤꯟꯅ ꯁꯣꯜꯂꯤ ꯀꯩꯅꯣ ꯉꯥꯎꯔ ꯆꯠꯂ ꯃꯥꯕꯣ ꯀꯩꯒꯤꯅꯣ ꯑꯁꯨꯃꯥꯏꯅ ꯇꯧꯔꯛꯏꯁꯦ ꯃꯥꯒꯤꯁꯤꯕꯨ ꯀꯩꯒꯤ ꯑꯣꯏꯖꯥꯠꯅꯣ ꯑꯗꯨꯒ ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯑꯩꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯈꯤꯗ꯭ꯔꯤꯕꯗꯨꯅ ꯀꯔꯤꯒꯤ ꯁꯣꯝꯅ ꯄꯨꯡ 6 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯀꯥꯡꯆꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯤ ꯍꯜꯂꯛꯂꯒ ꯃꯌꯥꯝꯗꯨ ꯃꯥꯟꯗꯣꯞ ꯃꯌꯥꯏꯗ ꯖꯣꯏꯗꯤꯞ ꯆꯣꯡꯂꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯒ꯭ꯔꯨꯞꯇꯨꯗꯤ ꯅꯥꯀꯜ ꯑꯃꯗ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ ꯑꯣꯁꯤꯟ ꯔꯣꯁꯅꯤꯗ ꯑꯣꯟꯁꯤꯗꯨꯅ ꯍꯥꯏꯔꯤ ꯊꯣꯏꯁꯅꯥꯗꯨ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ ꯃꯁꯥ ꯉꯝꯗ꯭ꯔꯦꯅ ꯆꯠꯈ꯭ꯔꯦ ꯀꯩ ꯑꯣꯏꯅ ꯍꯥꯏꯔꯝꯗ꯭ꯔꯦꯗ ꯑꯗꯨꯗꯤ ꯀꯅꯥꯒ ꯆꯠꯈꯤꯒꯦ ꯗꯥ ꯄꯥꯏꯈꯣꯝꯕꯒ ꯑꯣꯁꯤꯟ ꯅꯣꯛꯂꯒ ꯑꯣꯍꯣ ꯕꯤꯗ꯭ꯌꯥꯅ ꯗꯥ ꯄꯥꯏꯈꯣꯝꯕꯒ ꯆꯠꯈꯤꯕꯗꯒꯤ ꯏꯋꯥꯁꯨ ꯆꯠꯈ꯭ꯔꯦ ꯍꯩꯍꯥ ꯔꯣꯁꯅꯤꯅ ꯅꯁꯛꯁꯤꯡꯗꯣ ꯌꯦꯡꯅꯤꯡꯗꯦ ꯆꯠꯂꯣ ꯃꯤꯗꯤ ꯀꯥꯡ ꯅꯨꯃꯤꯠꯇ ꯎꯅꯕ ꯐꯠꯇꯦ ꯀꯥꯏꯅ ꯍꯥꯏꯅꯗꯥꯏꯅꯦ ꯅꯣꯏꯗꯤ ꯀꯤꯗ꯭ꯔꯣ ꯅꯥꯀꯟꯗꯒꯤ ꯆꯤꯡꯂꯩꯅ ꯀꯤꯗꯦꯗ ꯑꯁ ꯋꯥꯊꯤ ꯋꯥꯔꯦꯝꯅꯤ ꯑꯣꯁꯤꯟꯅ ꯑꯩꯅꯗꯤ ꯍꯥꯏꯕꯅꯤ ꯃꯥꯅ ꯌꯥꯗ꯭ꯔꯤꯕ ꯆꯤꯡꯂꯥꯏꯅ ꯃꯤꯗ ꯂꯩꯔꯤ ꯌꯥꯝ ꯀꯥ ꯍꯦꯟꯅꯁꯨ ꯊꯥꯖꯔꯨꯅꯨꯗ ꯑꯣꯁꯤꯟꯅ ꯅꯪꯗꯤ ꯍꯔꯥꯎꯗꯣꯏꯗꯣ ꯈꯪꯉꯤ ꯃꯦꯀꯤꯔꯥꯁ ꯇꯞꯂꯞꯅ ꯂꯣꯏꯔꯕꯣ ꯃꯦꯀꯤꯔꯥꯁꯀꯤ ꯋꯥꯍꯪꯗꯨꯗ ꯃꯌꯥꯝꯗꯨ ꯇꯤꯡꯉꯛ ꯌꯦꯡꯂꯩ ꯃꯅꯤꯇꯣꯝꯕꯅ ꯇꯞꯅ ꯍꯥꯏꯔꯤ ꯀꯩꯗꯧꯔꯦ ꯅꯠꯇꯦꯗ ꯁꯨꯝ ꯂꯣꯏꯔꯕ ꯍꯪꯕꯅꯤ ꯔꯣꯁꯅꯤꯅ ꯂꯣꯏꯔꯦ ꯈꯦꯆ꯭ꯔꯤ ꯆꯥꯈꯤꯁꯤ ꯑꯗꯨꯒ ꯆꯠꯂꯣ ꯑꯣꯁꯤꯟꯅ ꯊꯦꯡꯒꯅꯤ ꯌꯥꯝꯅ ꯑꯗꯨꯗꯤ ꯆꯥꯔꯒꯨꯝꯒꯦ ꯈꯦꯆ꯭ꯔꯤ ꯈꯔ ꯌꯣꯝꯃꯛꯀꯦ ꯑꯗꯨꯗꯤ ꯅꯣꯏꯒꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ ꯃꯌꯥꯝꯗꯨ ꯃꯥꯒꯤ ꯊꯣꯛꯄ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯃꯦꯀꯤꯔꯥꯁ ꯌꯥꯎꯁꯤꯜꯂꯨꯗ꯭ꯔꯤ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩ ꯃꯌꯨꯝꯗ ꯍꯟꯅꯤꯡꯕꯅꯁꯨ ꯂꯣꯏꯔꯤ ꯔꯣꯁꯅꯤ ꯈꯦꯆ꯭ꯔꯤ ꯃꯌꯣꯝ ꯄꯨꯔꯒ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯑꯃꯃꯝ ꯄꯤ ꯃꯌꯥꯝꯗꯨ ꯐꯝꯂꯝꯕꯗ ꯌꯥꯎꯒꯠꯅꯔꯤ ꯔꯣꯁꯅꯤꯅ ꯑꯃꯃꯝ ꯐꯪꯂꯕꯅꯤꯅ ꯆꯠꯂꯁꯨ ꯌꯥꯔꯤ ꯁꯤꯅꯤ ꯅꯣꯏꯅ ꯈꯜꯂꯤꯁꯦ ꯑꯣꯁꯤꯟꯅ ꯃꯥꯅꯦ ꯚꯥꯏ ꯌꯥꯝ ꯆꯨꯝꯃꯤ ꯅꯁꯛꯁꯤꯡꯗꯨꯒ ꯑꯗꯣ ꯆꯠꯄꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯅꯕꯥꯅꯤ ꯃꯦꯀꯤꯔꯥꯁꯅ ꯑꯩ ꯗ꯭ꯔꯣꯞ ꯇꯧꯔꯝꯃꯒꯦ ꯀꯩꯁꯨ ꯀꯥꯏꯗꯕ ꯅꯠꯇ꯭ꯔꯣ ꯑꯣꯁꯤꯟꯅ ꯀꯥꯏꯗꯦꯗ ꯔꯣꯁꯅꯤꯅ ꯆꯦꯟꯈꯤꯅꯨꯀꯣ ꯆꯤꯡꯂꯥꯏꯅ ꯑꯁ ꯑꯩꯗꯤ ꯆꯦꯜꯂꯒꯦ ꯇꯧꯔꯒ ꯔꯣꯁꯅꯤꯅ ꯍꯌꯦꯡ ꯆꯦꯜꯂꯣ ꯉꯁꯤ ꯅꯨꯃꯤꯠ ꯐꯠꯇꯦ ꯍꯥꯏꯌꯦ ꯑꯗꯨ ꯍꯥꯏꯒꯦ ꯇꯧꯕ ꯆꯤꯡꯂꯥꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯣꯀꯦ ꯑꯗꯨꯗꯤ ꯆꯦꯜꯂꯝꯗꯥꯏꯗ ꯊꯕꯥꯜꯁꯦ ꯅꯪꯉꯣꯟꯗ ꯌꯦꯡꯍꯜꯂꯒꯦ ꯌꯦꯡꯗ꯭ꯔꯨꯝꯅꯤ ꯑꯣꯁꯤꯟꯅ ꯌꯥꯔꯦ ꯅꯕꯥꯅꯤ ꯑꯁꯨꯝꯅ ꯃꯦꯀꯤꯔꯥꯁꯀ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯩ ꯃꯦꯀꯤꯔꯥꯁꯅ ꯃꯌꯨꯝꯗ ꯗ꯭ꯔꯣꯞ ꯇꯧꯔꯝꯂꯒ ꯃꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯃꯌꯨꯝ ꯌꯧꯕꯗ ꯄꯨꯡ 9 ꯈꯔ ꯍꯦꯜꯂꯦ ꯒꯥꯔꯤꯗꯨ ꯒꯦꯔꯦꯖꯇ ꯊꯧꯖꯤꯜꯂꯝꯂꯒ ꯏꯃꯨꯡꯔꯣꯝꯗ ꯆꯪꯉꯛꯏ ꯃꯦꯀꯤꯔꯥꯁꯇꯣ ꯍꯟꯅ ꯌꯦꯡꯂꯝꯗ ꯏꯁꯇꯤꯌꯔꯗ ꯀꯥꯈꯠꯄ ꯍꯧꯔꯤ ꯃꯩꯔꯥꯕ ꯃꯆꯥꯗ ꯀꯧꯔꯛꯏ ꯏꯕꯨꯡꯉꯣ ꯃꯦꯀꯤꯔꯥꯁ ꯆꯠꯅꯕꯗꯨ ꯂꯦꯞꯂꯒ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯏ ꯑꯗꯨꯒ ꯃꯄꯥꯗ ꯌꯦꯡꯂꯒ ꯈꯨꯝꯂꯛꯏ ꯄꯥꯕꯨꯡ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯊꯦꯡꯂꯒ ꯍꯜꯂꯛꯏꯕꯁꯤꯕꯣ ꯀꯥꯡ ꯆꯤꯡꯕꯗꯣ ꯊꯦꯡꯅ ꯂꯣꯏꯕ ꯏꯃꯥꯟꯅꯕꯁꯤꯡꯁꯨ ꯗ꯭ꯔꯣꯞ ꯇꯧꯔꯝꯕ ꯃꯇꯝ ꯐꯠꯇꯦ ꯅꯪꯕꯨ ꯉꯟꯅ ꯍꯜꯂꯣ ꯍꯣꯏ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯃꯨꯛ ꯏꯁꯇꯤꯌꯔꯗꯨ ꯀꯥꯈꯠꯄ ꯍꯧꯈ꯭ꯔꯦ ꯃꯩꯔꯥꯕ ꯑꯃꯨꯛ ꯆꯥꯔꯛꯏ ꯍꯩ ꯆꯥꯛꯇꯤ ꯆꯥꯔꯣꯏ ꯆꯥꯅꯤꯡꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯁꯇꯤꯌꯔꯗꯨ ꯈꯣꯡꯂꯩ ꯊꯨꯅ ꯀꯥꯈꯠꯈ꯭ꯔꯦ ꯃꯥꯒꯤ ꯔꯨꯝ ꯌꯧꯅꯕ ꯃꯩꯔꯥꯕ
ꯃꯁꯥꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯌꯦꯡꯂꯒ ꯉꯥꯏꯍꯥꯛ ꯂꯩ꯫ ꯃꯦꯀꯤꯔꯥꯁ ꯁꯦꯠꯂꯨꯔꯕ ꯗ꯭ꯔꯦꯁꯁꯤꯡꯗꯨ ꯍꯣꯡꯗꯣꯛꯏ ꯑꯗꯨꯒ ꯉꯁꯥꯏ ꯄꯣꯀꯦꯠꯇ ꯍꯥꯞꯂꯛꯈꯤꯕ ꯔꯣꯁꯇꯨ ꯂꯧꯊꯣꯛꯂꯒ ꯉꯥꯏꯍꯥꯛ ꯌꯦꯡꯉꯤ꯫ ꯄꯪꯍꯟꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ ꯗꯥꯏꯔꯤ ꯑꯃꯗ ꯍꯥꯞꯆꯤꯟꯈ꯭ꯔꯦ꯫ ꯗꯥꯏꯔꯤꯗꯨ ꯆꯦꯛꯁꯤꯟꯅ ꯎꯄꯨ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯈ꯭ꯔꯦ꯫ ꯃꯦꯀꯤꯔꯥꯁ ꯐꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯇꯞꯅ ꯍꯤꯞꯊꯩ꯫ ꯉꯁꯥꯏ ꯃꯥꯅ ꯇꯧꯈ꯭ꯔꯤꯕꯁꯤꯡꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯃꯇꯣꯝꯇ ꯋꯥꯍꯪ ꯍꯪꯖꯩ꯫ ꯀꯝꯗꯧꯅ ꯑꯗꯨꯝꯅ ꯇꯧꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕ ꯋꯥꯍꯪꯁꯨ ꯍꯪꯖꯔꯤ꯫ ꯐꯪꯗꯦ ꯄꯥꯎꯈꯨꯝꯗꯤ ꯋꯥꯍꯪ ꯈꯛꯇꯃꯛ ꯑꯣꯏꯍꯧꯏ꯫ ꯀꯅꯥꯒꯤ ꯃꯔꯥꯜ ꯑꯣꯏꯔꯤꯕ? ꯈꯪꯍꯧꯗꯅ ꯍꯨꯝꯂꯛꯄ ꯏꯍꯨꯜꯅ ꯈꯟꯊꯔꯨꯕ ꯇꯧꯗꯅ ꯑꯗꯨꯝꯅ ꯇꯧꯔꯨꯕꯗ ꯀꯅꯥꯒꯤ ꯃꯔꯥꯜ ꯑꯣꯏꯍꯧꯔꯤꯕ? ꯂꯝꯍꯦꯟꯕ ꯊꯃꯣꯏ ꯃꯥꯒꯤ ꯏꯍꯨꯜ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯊꯃꯣꯏꯅ ꯐꯥꯊꯕ ꯉꯝꯍꯧꯗꯕꯒꯤ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯋꯥꯈꯜ ꯃꯥꯅ ꯈꯟꯊꯍꯧꯗꯕꯒꯤꯅꯤ ꯍꯥꯏꯁꯤꯔꯥ? ꯈꯪꯗꯦ ꯀꯅꯥꯒꯤ ꯃꯔꯥꯜ ꯑꯣꯏꯔꯤꯕ? ꯈꯪꯍꯧꯗꯅ ꯍꯨꯝꯂꯛꯄ ꯏꯍꯨꯜꯅ ꯈꯟꯊꯔꯨꯕ ꯇꯧꯗꯅ ꯑꯗꯨꯝꯅ ꯇꯧꯔꯨꯕꯗꯨꯗ ꯀꯅꯥꯒꯤ ꯃꯔꯥꯜ ꯑꯣꯏꯍꯧꯔꯤꯕ? ꯂꯝꯍꯦꯟꯕ ꯊꯃꯣꯏ ꯃꯥꯒꯤ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯊꯃꯣꯏꯅ ꯐꯥꯊꯕ ꯉꯝꯍꯧꯗꯕꯒꯤ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯋꯥꯈꯜ ꯃꯥꯅ ꯈꯟꯊꯍꯧꯗꯕꯒꯤꯅꯤ ꯍꯥꯏꯁꯤꯔꯥ? ꯈꯪꯗꯦ ꯀꯅꯥꯒꯤ ꯃꯔꯥꯜꯅꯣ? ꯂꯥꯜꯂꯤꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯊꯤꯔꯤ, ꯐꯪꯈꯤꯗ꯭ꯔꯥ, ꯍꯥꯏꯗꯣꯛꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯃꯤꯄꯥꯏꯕꯁꯨ ꯄꯣꯛꯂꯤ꯫ ꯂꯝꯍꯥꯡ ꯑꯃꯗ ꯃꯦꯀꯤꯔꯥꯁꯇꯨ ꯏꯉꯥꯎ ꯉꯥꯎꯅ ꯂꯩꯔꯤ꯫ ꯅꯨꯄꯤ ꯑꯃꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯄꯒꯤ ꯃꯈꯣꯜꯁꯨ ꯀꯟꯅ ꯇꯥꯔꯤ꯫ ꯀꯞꯅ ꯀꯞꯅ ꯅꯨꯄꯤꯗꯨꯅ ꯋꯥꯍꯩ ꯈꯔꯁꯨ ꯍꯥꯏꯔꯤ꯫ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯃꯦꯀꯤꯔꯥꯁ, ꯑꯩꯕꯨ ꯀꯟꯕꯤꯌꯨ, ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ꯫ ꯃꯦꯀꯤꯔꯥꯁ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯣꯝꯗ ꯀꯟꯅ ꯆꯦꯜꯂꯤ ꯎꯔꯦ꯫ ꯅꯨꯄꯤ ꯑꯃ ꯏꯈꯦꯡ ꯃꯔꯛꯇ ꯌꯥꯇꯥꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨ꯫ ꯃꯦꯀꯤꯔꯥꯁ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯉꯤ꯫ ꯅꯨꯄꯤꯗꯨꯒꯤ ꯁꯛꯇꯝꯗꯨ ꯎꯕꯗ ꯃꯦꯀꯤꯔꯥꯁ ꯄꯥꯈꯠꯄ ꯑꯃꯗꯤ ꯉꯛꯄꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ꯫ ꯈꯨꯔꯨ ꯀꯨꯟꯊꯗꯨꯅ ꯅꯨꯄꯤꯗꯨꯕꯨ ꯀꯣꯡꯈꯠꯄꯤ ꯑꯗꯨꯒ ꯃꯁꯤꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯅ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯀꯧꯔꯤꯁꯦ ꯁꯤꯒꯤ ꯐꯤꯕꯝꯁꯤ ꯎꯗꯕ꯭ꯔꯥ? ꯍꯥ? ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ? ꯍꯧꯒꯠꯂꯣ, ꯁꯤ ꯍꯧꯒꯠꯂꯣ꯫ ꯍꯥꯏꯒꯗꯧꯕ ꯋꯥ ꯃꯌꯥꯝ ꯂꯩꯔꯤ, ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯅꯪ꯫ ꯑꯩ ꯋꯥ ꯀꯌꯥ ꯑꯃ ꯅꯐꯝꯗ ꯍꯥꯏꯈꯤ, ꯍꯥꯏꯈꯤꯒꯦ꯫ ꯇꯥꯔꯣꯏ ꯍꯥꯏꯔꯤꯕ꯭ꯔꯥ? ꯍꯥ? ꯅꯪ ꯇꯥꯔꯣꯏ ꯍꯥꯏꯔꯤꯕ꯭ꯔꯥ? ꯇꯥꯅꯤꯡꯕ ꯐꯥꯎꯖꯕ꯭ꯔꯣ ꯅꯪ? ꯁꯥꯎꯔꯤꯕ꯭ꯔꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯉꯣꯟꯗ? ꯑꯩꯅ ꯅꯪꯕꯨ ꯂꯛꯅꯈꯤ ꯍꯥꯏꯗꯅ ꯂꯛꯅꯔꯣꯏ, ꯁꯤ ꯍꯧꯒꯠꯂꯣ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯃꯤꯠ ꯎꯏꯁꯤꯜꯂꯒ ꯑꯗꯨꯝ ꯂꯩꯔꯤꯁꯦ? ꯍꯥ? ꯑꯩꯒꯤ ꯁꯛꯁꯤ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯊꯤꯛ ꯆꯠꯂꯕ꯭ꯔꯣ? ꯌꯥꯔꯣꯏ, ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯑꯩ ꯑꯣꯏꯅ ꯆꯠꯈꯤꯒꯦ꯫ ꯅꯪ ꯆꯠꯈꯤꯅꯨ, ꯑꯩ ꯆꯠꯈꯤꯒꯦ꯫ ꯁꯤ ꯍꯧꯒꯠꯂꯣ꯫ ꯃꯦꯀꯤꯔꯥꯁ ꯃꯈꯣꯜ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯂꯛꯏ꯫ ꯃꯣꯅꯤꯀꯥ ꯇꯍꯥ ꯇꯍꯥ ꯃꯧꯄꯥꯒꯤ ꯂꯦꯡꯖꯨꯝꯗꯨ ꯄꯥꯏꯔꯒ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ꯫ ꯏꯕꯨꯡꯉꯣ, ꯁꯤ ꯏꯕꯨꯡꯉꯣ, ꯒ꯭ꯌꯥꯟ ꯇꯥꯔꯕꯣ ꯅꯪꯕꯣ? ꯍꯥ? ꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯣ? ꯃꯪꯗ ꯀꯞꯄꯗꯨ ꯇꯥꯏꯕꯪꯗꯁꯨ ꯀꯞꯂꯨꯔ ꯃꯥꯜꯂꯤ꯫ ꯃꯦꯀꯤꯔꯥꯁ ꯄꯥꯈꯠꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯏ ꯑꯗꯨꯒ ꯍꯤꯞꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯂꯤ꯫ ꯃꯁꯥꯗꯨ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯔꯤ, ꯁꯣꯔꯁꯨ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯤ꯫ ꯃꯣꯅꯤꯀꯥ ꯄꯥꯈꯠꯅ ꯀꯩꯗꯧꯔꯒꯦ? ꯍꯥ? ꯀꯩꯗꯧꯔꯒꯦ ꯀꯞꯄꯤꯗꯨꯕꯣ? ꯃꯪꯗ ꯀꯩꯀꯩꯅꯣ ꯈꯔ ꯎꯔꯨꯔꯦ꯫ ꯑꯩꯗꯤ ꯏꯄꯥ ꯄꯥꯈꯠꯂꯨꯔꯦ꯫ ꯄꯨꯡ ꯀꯌꯥ ꯇꯥꯈ꯭ꯔꯒꯦ ꯖꯦꯝꯁꯤ? 6 ꯇꯥꯔꯦ꯫ ꯍꯧꯗꯣꯛꯀꯦ ꯍꯥꯏꯅ ꯆꯪꯂꯛꯄꯅꯤ ꯑꯗꯨꯒ ꯀꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯑꯩꯗꯤ ꯄꯥꯈꯠꯂꯨꯔꯦ꯫ ꯑꯗꯨꯝꯅ ꯇꯧꯔꯗꯤ ꯀꯝꯗꯧꯅꯤ? ꯅꯍꯥꯟꯒꯩꯁꯨ ꯇꯧꯕ꯭ꯔꯣ? ꯇꯧꯗꯦ꯫ ꯐꯔꯦ, ꯍꯧꯒꯠꯂꯣ ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯣꯅꯤꯀꯥꯗꯨ ꯔꯨꯝꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯃꯦꯀꯤꯔꯥꯁ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯂꯩ꯫ ꯀꯨꯏꯗꯦ꯫ ꯐꯃꯨꯡꯗꯨ ꯂꯣꯏꯁꯤꯜꯂꯒ ꯋꯥꯁꯔꯨꯝꯗ ꯆꯪꯗꯨꯅ ꯃꯥꯏ ꯃꯤꯠ ꯇꯥꯊꯣꯛꯏ꯫ ꯑꯗꯨ ꯂꯣꯏꯔꯒ ꯖꯤꯝ ꯁꯥꯟꯅꯐꯝꯗ ꯆꯪꯂꯒ ꯖꯤꯝ ꯉꯥꯏꯍꯥꯛ ꯁꯥꯟꯅꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁꯣꯝꯗ ꯄꯥꯏꯈꯣꯝꯕꯗꯨ ꯑꯦꯛꯖꯥꯝꯅꯤ ꯍꯥꯏꯗꯨꯅ ꯑꯍꯤꯡ ꯇꯨꯝꯗꯕ ꯃꯈꯩ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯔꯤ꯫ ꯏꯕꯣꯝꯆꯥ ꯃꯁꯥꯒꯤ ꯔꯨꯝꯗ ꯆꯪꯂꯛꯇꯨꯅ ꯃꯁꯥꯒꯤ ꯅꯥꯀꯟ ꯑꯣꯏꯔꯞꯅ ꯂꯦꯞꯄꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯉꯥꯏꯍꯥꯛꯁꯨ ꯄꯣꯊꯥꯎꯅꯦ ꯏꯕꯨꯡꯉꯣ, ꯅꯁꯥꯗꯣ ꯆꯣꯛꯊꯔꯅꯤ꯫ ꯄꯨꯡ 3ꯅꯤ ꯐꯝꯂꯨꯗꯣꯏꯗꯣ꯫ ꯍꯣꯏ, ꯉꯥꯏꯍꯥꯛ ꯔꯦꯁ ꯂꯧꯔꯨꯔꯦ꯫ ꯑꯃꯨꯛ ꯄꯥꯔꯕꯅꯤ, ꯑꯋꯥꯠꯄ ꯌꯦꯡꯕꯅꯤ꯫ ꯄꯨꯡ ꯀꯌꯥꯗꯒꯤꯅꯣ? 1ꯗꯒꯤ ꯍꯧꯅꯤ ꯑꯦꯛꯖꯥꯝꯅꯤ, ꯑꯗꯣ ꯁꯦꯟꯇꯔꯗꯗꯤ ꯄꯨꯡ 10ꯗ ꯌꯧꯔꯛꯑꯣ ꯍꯥꯏꯔꯛꯏ꯫ ꯐꯔꯦ ꯐꯔꯦ, ꯏꯄꯥ ꯆꯥꯛ ꯊꯣꯡꯂꯨꯔꯒꯦ꯫ ꯄꯨꯡ ꯇꯥꯔꯛꯀꯗꯧꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯕꯣꯝꯆꯥꯗꯨ ꯔꯨꯝꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯄꯥꯏꯈꯣꯝꯕ ꯅꯥꯀꯟꯗꯒꯤ ꯐꯣꯟꯗꯨ ꯂꯧꯔꯒ ꯊꯣꯏꯁꯅꯥꯗ ꯀꯣꯜ ꯇꯧꯏ꯫ ꯀꯣꯜꯗꯨ ꯔꯤꯡ ꯈꯔ ꯆꯠꯂꯒ ꯑꯗꯨꯃꯛ ꯄꯥꯏꯔꯛꯏ꯫ ꯗꯗꯥ, ꯍꯥꯎꯅꯦ, ꯕꯦꯁ ꯑꯣꯐ ꯂꯛ꯫ ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯀ꯭ꯌꯨ꯫ ꯄꯨꯡ 8 ꯇꯥꯔꯦ, ꯂꯣꯏꯔꯕ ꯄꯥꯕ? ꯂꯣꯏꯕ ꯅꯥꯏꯗꯦ꯫ ꯑꯗꯣ ꯈꯔꯗꯤ ꯐꯥꯔꯕ ꯅꯠꯇ꯭ꯔꯣ? ꯍꯣꯏ꯫ ꯐꯖꯅ ꯇꯧꯊꯣꯛꯑꯝꯃꯨꯀꯣ, ꯍꯜꯂꯒ ꯍꯥꯏꯔꯛꯑꯣ꯫ ꯍꯣꯏ ꯍꯣꯏ꯫
ꯄꯨꯡ 10ꯗ ꯆꯠꯇꯣꯏꯔꯣ? ꯍꯣꯏ, ꯏꯔꯨꯖꯊꯣꯛꯑꯒ ꯉꯥꯏꯍꯥꯛ ꯍꯤꯞꯀꯦ, ꯃꯤꯠꯁꯤ ꯋꯥꯔꯦ꯫ ꯍꯣꯏ, ꯔꯦꯁ ꯉꯥꯏꯍꯥꯛꯁꯨ ꯇꯧ꯫ ꯊꯝꯃꯒꯦꯀꯣ, ꯍꯜꯂꯒ ꯍꯥꯏꯔꯛꯎꯀꯣ꯫ ꯍꯣꯏ ꯍꯣꯏ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯒ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ꯫ ꯄꯥꯏꯈꯣꯝꯕ ꯉꯥꯏꯍꯥꯛ ꯍꯤꯞꯂꯝꯃꯤ, ꯑꯗꯨꯕꯨ ꯀꯨꯏꯗꯦ꯫ ꯍꯧꯒꯠꯂꯒ ꯏꯔꯨꯖ ꯃꯥꯏꯊꯖꯔꯨꯔꯒ ꯆꯥꯛ ꯀꯩꯀꯥ ꯆꯥꯊꯣꯛꯂꯒ ꯗ꯭ꯔꯦꯁ ꯁꯦꯠꯆꯤꯟꯗꯨꯅ ꯃꯄꯥꯒ ꯄꯨꯟꯅ ꯑꯦꯛꯖꯥꯝ ꯁꯦꯟꯇꯔ ꯃꯐꯝꯗ ꯂꯥꯛꯏ꯫ ꯁꯣꯝꯗ ꯃꯦꯘꯤꯔꯥꯖꯇꯨ ꯃꯪꯂꯨꯔꯤꯕ ꯃꯪꯗꯨꯅ ꯃꯁꯥꯗꯨ ꯂꯩꯇꯥꯍꯟꯗ꯭ꯔꯦ꯫ ꯍꯤꯞꯂꯝꯗꯨ ꯍꯧꯒꯠꯂꯒ ꯃꯥꯒꯤ ꯔꯨꯝꯗꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯤ꯫ ꯃꯦꯘꯤꯔꯥꯖ ꯑꯃꯨꯛ ꯐꯝꯂꯒ ꯇꯦꯕꯜ ꯅꯥꯀꯟꯅ ꯊꯝꯂꯤꯕ ꯐꯣꯟꯗꯨ ꯂꯧꯔꯒ ꯀꯣꯏꯑꯣꯠ ꯑꯣꯠꯂꯤ꯫ ꯀꯨꯏꯗꯦ, ꯆꯥꯅꯕ ꯃꯔꯨꯞꯇ ꯀꯣꯜ ꯐꯠ ꯇꯧꯏ꯫ ꯃꯅꯤꯇꯣꯝꯕ ꯔꯤꯡ ꯍꯦꯛ ꯆꯠꯄꯒ ꯑꯗꯨꯝ ꯄꯥꯏꯔꯛꯏ꯫ ꯃꯦꯘꯤꯔꯥꯖ ꯅꯪꯍꯧꯔꯤ ꯃꯇꯥꯒꯣ꯫ ꯚꯥꯏ꯫ ꯍꯥꯎ, ꯏꯁꯥꯁꯦ ꯂꯩꯇꯥꯐꯝ ꯏꯈꯪ ꯈꯪꯗ꯭ꯔꯦꯅꯦ꯫ ꯀꯩꯗꯧꯔꯦ? ꯃꯦꯘꯤꯔꯥꯖ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ꯫ ꯐꯣꯟꯗꯒꯤ ꯃꯅꯤꯇꯣꯝꯕꯗꯨ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ꯫ ꯀꯩꯗꯧꯔꯒꯦ ꯃꯤ? ꯃꯦꯘꯤꯔꯥꯖ ꯃꯅꯤꯇꯣꯝꯕꯗ ꯃꯪꯗ ꯊꯣꯛꯈꯤꯕꯁꯤꯡꯗꯨ ꯂꯤ꯫ ꯑꯗꯨꯒ ꯈꯪꯍꯜꯂꯤ꯫ ꯃꯅꯤꯇꯣꯝꯕ ꯇꯞꯂꯞꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯁꯨ ꯇꯧꯔꯣꯏꯗ, ꯅꯪꯅ ꯀꯟꯅ ꯈꯟꯖꯤꯟꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯈꯪꯗꯦ, ꯋꯥꯈꯜꯁꯦ ꯂꯩꯇꯥꯐꯝ ꯑꯃ ꯏꯈꯪ ꯈꯪꯗ꯭ꯔꯦ꯫ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ, ꯃꯀꯨ ꯃꯪꯅꯤ ꯈꯜꯂꯣ꯫ ꯑꯁꯨꯝꯅ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯒ ꯀꯣꯜꯗꯨ ꯊꯝꯅꯈ꯭ꯔꯦ꯫ ꯃꯦꯘꯤꯔꯥꯖ ꯇꯨꯃꯤꯟ ꯍꯤꯞꯂꯒ ꯂꯩ, ꯃꯁꯤ ꯂꯦꯡꯗꯅ꯫ ꯁꯣꯝꯗ ꯄꯥꯏꯈꯣꯝꯕꯗꯨ ꯑꯦꯛꯖꯥꯝ ꯊꯥꯔꯨꯔꯒ ꯍꯜꯂꯛꯏ꯫ ꯍꯦꯛ ꯍꯜꯂꯛꯄꯒ ꯗ꯭ꯔꯦꯁ ꯍꯣꯡꯗꯕꯤ ꯊꯣꯏꯁꯅꯥꯗ ꯀꯣꯜ ꯇꯧꯏ꯫ ꯊꯣꯏꯁꯅꯥꯁꯨ ꯀꯨꯏꯗꯦ, ꯀꯣꯜꯗꯨ ꯐꯠ ꯄꯥꯏꯈꯠꯂꯛꯏ꯫ ꯗꯗꯥ, ꯍꯥꯎꯅꯦ, ꯑꯦꯛꯖꯥꯝ ꯀꯃꯥꯏꯅ ꯇꯧꯔꯝꯒꯦ? ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯈꯜꯂꯛꯀꯅꯤꯗ, ꯍꯣꯔꯦꯟ ꯑꯟꯁꯔ ꯀꯤ ꯊꯣꯛꯂꯛꯂꯒ ꯌꯦꯡꯒꯦ, ꯑꯗꯨꯗ ꯈꯪꯒꯅꯤ꯫ ꯊꯣꯏꯁꯅꯥ ꯍꯔꯥꯎꯅ, ꯑꯁꯦꯡꯕꯒꯤ? ꯍꯣꯏ, ꯑꯗꯣ ꯕꯤꯗ꯭ꯌꯥ ꯍꯣꯏꯅ ꯉꯁꯥꯏ ꯗꯗꯥꯁꯨ ꯑꯦꯛꯖꯥꯝ ꯂꯣꯏꯔꯕꯅꯤꯅ ꯁꯟꯗꯦꯗꯣ ꯑꯗꯨꯗ ꯆꯠꯂꯁꯦꯅ ꯍꯥꯏꯔꯤ, ꯄꯤꯛꯅꯤꯛꯇꯣ꯫ ꯍꯣꯏ ꯌꯥꯏ, ꯑꯗꯤꯇ꯭ꯌꯅꯁꯨ ꯉꯁꯥꯏ ꯍꯥꯏꯔꯛꯏ꯫ ꯑꯣꯍꯣ, ꯂꯤꯇꯥꯅ ꯆꯠꯁꯦ ꯍꯥꯏꯔꯛꯏ꯫ ꯌꯥꯝ ꯂꯥꯞꯄ꯭ꯔꯣ? ꯌꯥꯝ ꯀꯥ ꯍꯦꯟꯅ ꯂꯥꯞꯄꯗꯤ ꯑꯣꯏꯗꯦꯗ, ꯑꯗꯨꯝ 1 hour ꯃꯨꯛꯀꯤ ꯖꯔꯅꯤ ꯑꯣꯏꯅꯤ꯫ ꯑꯣꯍꯣ, ꯌꯥꯔꯕꯣ? ꯍꯣꯏ, ꯑꯗꯨꯗꯤ ꯍꯟꯗꯛ ꯁꯟꯗꯦꯗ ꯇꯧꯔꯁꯤꯀꯣ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯒ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯍꯞꯇꯥ ꯑꯃ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯁꯟꯗꯦ ꯅꯨꯃꯤꯠꯅꯤ꯫ ꯂꯝ ꯂꯥꯞꯄꯤ ꯉꯟꯅ ꯆꯠꯁꯦ ꯍꯥꯏꯅꯗꯨꯅ ꯄꯨꯡ 3 ꯑꯗꯨꯋꯥꯏꯗ ꯊꯣꯏꯁꯅꯥꯗꯨ ꯕꯤꯗ꯭ꯌꯥ ꯍꯣꯏꯗ ꯂꯥꯛꯏ꯫ ꯕꯤꯗ꯭ꯌꯥ ꯃꯥꯒꯤ ꯐꯃꯨꯡꯗꯨ ꯐꯤꯔꯣꯜ ꯃꯌꯥꯝ ꯆꯥꯏꯔꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯊꯣꯏꯁꯅꯥ ꯉꯛꯅ, ꯀꯩꯅꯣ ꯁꯤ ꯇꯧꯔꯤ ꯃꯌꯥꯝꯁꯤꯕꯣ? ꯗ꯭ꯔꯦꯁꯁꯦ ꯀꯩ ꯁꯦꯠꯇꯣꯏꯅꯣ ꯈꯪꯗ꯭ꯔꯦ꯫ ꯗ꯭ꯔꯦꯁ ꯑꯣꯏꯅ ꯁꯦꯠꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯄꯦꯟ ꯑꯣꯏꯅ ꯁꯦꯠꯁꯤꯔꯥꯅ ꯈꯜꯂꯤꯕ꯫ ꯗ꯭ꯔꯦꯁꯇꯤ ꯅꯨꯡꯉꯥꯏꯔꯣꯏ, ꯖꯤꯟꯁꯂ ꯀꯩꯅꯣ ꯁꯦꯠꯂꯣ꯫ ꯑꯣꯀꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯈꯣꯡꯂꯩ ꯊꯨꯅ ꯗ꯭ꯔꯦꯁ ꯆꯦꯟꯖ ꯇꯧꯕ ꯆꯪꯈ꯭ꯔꯦ꯫ ꯆꯦꯟꯖ ꯇꯧꯔꯒ ꯊꯣꯛꯂꯛꯇꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯌꯥꯔꯕꯣ? ꯊꯣꯏꯁꯅꯥ ꯅꯣꯛꯂꯒ, ꯌꯥꯔꯦ, ꯌꯥꯝ ꯐꯖꯔꯦ꯫ ꯅꯪꯁꯨ ꯌꯥꯝ ꯐꯖꯩꯌꯦ ꯉꯁꯤꯗꯤ꯫ ꯑꯁ, ꯋꯥꯔꯤꯗꯤ꯫ ꯑꯁꯦꯡꯕꯒꯤꯅꯤ, ꯂꯥꯏꯠ ꯕ꯭ꯂꯨ ꯃꯆꯨꯒꯤ ꯄꯦꯔꯦꯂꯦꯜ ꯖꯤꯟꯁꯇꯨꯒ ꯋꯥꯏꯠꯀꯤ ꯀ꯭ꯔꯣꯞ ꯇꯣꯞꯇꯨꯒ ꯀ꯭ꯔꯤꯝ ꯃꯆꯨꯒꯤ ꯑꯣꯚꯔꯁꯥꯏꯖ ꯁꯥꯏꯠꯇꯨꯒ ꯀꯨꯆꯨꯒ ꯉꯧꯔꯦ, ꯌꯥꯝ ꯐꯖꯔꯦ꯫ ꯉꯁꯤꯗꯤ ꯀꯅꯥꯅꯣꯝꯃ ꯉꯥꯎꯔ ꯇꯥꯔꯅꯤ꯫ ꯌꯥꯔꯦꯀꯣ, ꯇꯣꯛꯑꯣ ꯑꯝꯇ꯫ ꯇꯥꯟꯖꯥꯗꯨꯗ ꯊꯣꯏꯁꯅꯥꯒꯤ ꯐꯣꯟꯗꯨ ꯔꯤꯡ ꯈꯤꯡꯂꯛꯏ꯫ ꯊꯣꯏꯁꯅꯥ ꯕꯦꯒꯇꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯀꯣꯜꯗꯨ ꯄꯥꯏꯈꯠꯂꯤ꯫ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯀꯣꯜꯗꯨ ꯊꯝꯈ꯭ꯔꯦ꯫ ꯊꯣꯏꯁꯅꯥ ꯕꯤꯗ꯭ꯌꯥꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯉꯥꯏꯔꯤ ꯍꯥꯏꯌꯦ, ꯂꯥꯛꯑꯣ꯫ ꯍꯣꯏ ꯍꯣꯏ, ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯂꯥꯞꯇꯛꯅ ꯈꯥꯝꯂꯤꯕ ꯒꯥꯔꯤꯗꯨꯗ ꯀꯥꯈꯠꯇꯨꯅ ꯐꯝꯈ꯭ꯔꯦ꯫ ꯑꯣꯁꯤꯟ ꯑꯅꯤꯗꯨ ꯑꯣꯟꯁꯤꯜꯂꯒ, ꯌꯥꯍꯧ ꯊꯦꯡꯁꯥ꯫ ꯕꯤꯗ꯭ꯌꯥꯅ, ꯁꯛꯇꯨꯒ ꯆꯠꯂꯣꯍꯦ꯫ ꯑꯗꯤꯇ꯭ꯌꯅ, ꯉꯥꯡꯉꯤ ꯆꯕꯦꯡ ꯆꯕꯦꯡ, ꯅꯣꯏꯁꯤꯗꯤꯕ, ꯊꯦꯡꯉꯅꯤ꯫ ꯕꯤꯗ꯭ꯌꯥꯅ, ꯅꯪ ꯍꯩꯗꯤ ꯍꯩꯀꯣ ꯊꯧꯕ? ꯍꯦꯔꯥ, ꯀꯔꯤ ꯋꯥꯍꯪꯅꯣ? ꯍꯩꯕꯩ ꯅꯠꯇ꯭ꯔꯣ ꯁꯤꯐꯥꯎ ꯊꯧꯔꯤꯁꯤꯕꯣ? ꯒꯥꯔꯤꯁꯦ ꯁꯣꯏꯗꯅ ꯀꯥꯏꯕ ꯇꯣꯏꯕ ꯊꯣꯛꯑꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯗ, ꯑꯩꯒꯤ ꯅꯠꯇꯦ, ꯄꯥꯏꯈꯣꯝꯕꯒꯤꯅꯤ꯫ ꯄꯥꯏꯈꯣꯝꯕꯅ, ꯈꯗꯥꯡꯗ ꯑꯗꯨꯝ ꯊꯧꯔꯣ, ꯁꯠ-ꯁꯠ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯐꯝꯗꯨ ꯇꯞꯅ ꯂꯥꯛꯏ꯫ ꯃꯐꯝꯗꯨ ꯌꯧꯕꯒ ꯄꯨꯡ 9 ꯇꯥꯔꯤ꯫ ꯃꯐꯝꯗꯨ ꯀꯥ ꯍꯦꯟꯅ ꯈꯪꯅꯗꯕꯅꯤꯅ ꯃꯤ ꯄꯥꯛꯅ ꯂꯥꯛꯅꯔꯝꯗꯦ꯫ ꯃꯈꯣꯏ ꯈꯛꯇꯪ ꯃꯐꯝꯗꯨꯗ ꯂꯥꯛꯏ꯫ ꯕꯤꯗ꯭ꯌꯥꯅ, ꯏꯆꯤꯛ ꯆꯤꯛꯑꯒ ꯀꯤꯗꯨꯝ ꯀꯤ꯫ ꯄꯥꯏꯈꯣꯝꯕꯅ, ꯀꯩꯁꯨ ꯇꯧꯔꯣꯏꯗ, ꯃꯐꯝꯁꯦ ꯃꯤꯅ ꯀꯌꯥ ꯈꯪꯗꯕꯒꯤꯅꯤ ꯏꯆꯤꯛ ꯆꯤꯛꯏꯁꯦ꯫ ꯑꯗꯤꯇ꯭ꯌꯅ, ꯑꯁ, ꯋꯥꯊꯤ ꯇꯧꯅꯨ, ꯆꯥꯛ ꯂꯥꯝꯃꯦ, ꯀꯩꯅꯣ ꯆꯥꯕ ꯌꯥꯕ ꯈꯔ ꯄꯨꯊꯣꯔꯛꯑꯣ꯫ ꯕꯤꯗ꯭ꯌꯥꯅ, ꯁꯛꯁꯤꯒ ꯆꯥꯕꯩꯗꯗꯨꯝ, ꯆꯥꯗ꯭ꯔꯗꯤ ꯁꯤꯔꯣꯏꯗ꯭ꯔꯣ ꯕꯦꯕꯤ?
ꯑꯁꯨꯝꯅ ꯃꯌꯥꯝꯗ ꯅꯣꯛꯂꯒ ꯄꯨꯔꯛꯂꯤꯕ ꯕ꯭ꯔꯦꯛꯐꯥꯁꯇꯨ ꯈꯔ ꯆꯥꯃꯤꯟꯅꯩ ꯑꯗꯨꯒ ꯏꯟꯁꯥꯡ ꯊꯣꯡꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝꯂꯤ꯫ ꯅꯨꯄꯤꯈꯩꯅ ꯏꯟꯁꯥꯡ ꯀꯟꯅ ꯁꯦꯝꯂꯤ꯫ ꯑꯁꯨꯝꯅ ꯄꯨꯡ 11 ꯇꯥꯔꯦ ꯆꯥꯛ ꯏꯟꯁꯥꯡ ꯂꯣꯏꯔꯛꯄꯗ ꯀꯣꯏꯕꯗꯨ ꯆꯥꯛ ꯆꯥꯔꯒ ꯆꯠꯂꯁꯤ ꯃꯐꯝꯗꯨ ꯌꯦꯡꯅꯁꯤ ꯍꯥꯏꯅ ꯍꯥꯏꯅꯕꯗꯒꯤ ꯆꯥꯛꯇꯨ ꯆꯥꯅꯈ꯭ꯔꯦ꯫ ꯊꯕꯛ ꯀꯩꯀꯥ ꯂꯣꯏꯔꯛꯄꯗ ꯄꯨꯡ 12 ꯑꯗꯨꯃꯛ ꯇꯥꯏ꯫ ꯑꯗꯤꯇꯤꯌꯥꯅ ꯑꯁꯤꯗ ꯆꯤꯡ ꯃꯆꯥ ꯑꯃ ꯂꯩꯁꯦ ꯑꯁꯤ ꯀꯥꯎꯁꯤꯔꯣ? ꯄꯥꯏꯈꯣꯝꯕꯅ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ? ꯑꯣꯁꯤꯟꯅ ꯌꯥꯝ ꯆꯪꯉꯦ ꯃꯅꯨꯡꯗ꯫ ꯄꯥꯏꯈꯣꯝꯕꯅ ꯈꯪꯗꯦꯅꯦ꯫ ꯊꯣꯏꯁꯅꯥꯗ ꯑꯣꯟꯁꯤꯜꯂꯒ ꯇꯞꯂꯞꯅ ꯍꯥꯏꯔꯛꯏ꯫ ꯀꯤꯕ꯭ꯔꯣ ꯕꯦꯝ? ꯀꯤꯗꯤꯌꯦ꯫ ꯆꯠꯂꯨꯁꯤ ꯍꯥꯏꯔꯣ? ꯌꯥꯏ꯫ ꯁꯣꯝꯅ ꯕꯤꯗ꯭ꯌꯥꯗꯤ ꯑꯗꯤꯇꯤꯌꯥꯗ ꯁꯥꯎꯔꯞ ꯇꯧꯅ ꯍꯥꯏꯔꯛꯏ꯫ ꯃꯤꯒꯤꯅ ꯃꯇꯨꯁꯦ ꯂꯨꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯣ꯫ ꯑꯩꯗꯤ ꯇꯧꯗꯦ ꯍꯥꯏꯔꯣ? ꯇꯧꯗꯦ꯫ ꯑꯁꯨꯛ ꯌꯥꯝ ꯂꯨꯅ ꯇꯧꯔꯤꯁꯤꯕꯨ ꯇꯧꯗꯦ ꯄꯣꯔꯒ ꯆꯠꯂꯣ ꯍꯥꯏꯔꯣ? ꯇꯥꯅꯤꯡꯗꯦ ꯍꯧꯔꯛꯀꯅꯨꯀꯣ ꯅꯪ꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯥꯎꯅ ꯒꯪꯒꯣꯡ ꯆꯠꯈ꯭ꯔꯦ꯫ ꯃꯌꯥꯝꯅ ꯍꯧꯍꯧ ꯇꯧꯗꯨꯅ ꯆꯤꯡ ꯑꯃ ꯂꯩꯔꯤꯕꯗꯨ ꯇꯝꯅ ꯂꯥꯛꯏ꯫ ꯄꯥꯏꯈꯣꯝꯕꯒ ꯊꯣꯏꯁꯅꯥꯒꯗꯨ ꯇꯨꯡ ꯑꯣꯏꯔꯞꯅ ꯆꯠꯂꯤ꯫ ꯄꯥꯏꯈꯣꯝꯕ ꯊꯣꯏꯁꯅꯥꯗ ꯌꯦꯡꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯌꯥꯝ ꯐꯖꯩ꯫ ꯊꯣꯏꯁꯅꯥ ꯅꯣꯛꯂꯒ ꯅꯪꯁꯨ꯫ ꯅꯪꯅ ꯍꯦꯜꯂꯦ꯫ ꯍꯦꯜꯂꯦ ꯀꯩꯁꯨ꯫ ꯐꯥꯒꯤ ꯅꯠꯇꯦ ꯀꯩꯒꯤꯅꯣ? ꯑꯩꯕꯨ ꯑꯁ ꯌꯥꯝ ꯉꯥꯎꯍꯜꯂꯤꯁꯦ? ꯌꯥꯔꯦ꯫ ꯄꯥꯏꯈꯣꯝꯕ ꯊꯣꯏꯁꯅꯥꯒꯤ ꯃꯈꯨꯠꯇꯨ ꯇꯞꯅ ꯄꯥꯏꯔꯛꯏ꯫ ꯊꯣꯏꯁꯅꯥꯗꯤ ꯉꯛꯂꯞꯅ ꯄꯥꯏꯈꯣꯝꯕꯗ ꯌꯦꯡꯉꯤ꯫ ꯄꯥꯏꯈꯣꯝꯕ ꯊꯣꯏꯁꯅꯥꯗ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯦ꯫ ꯊꯣꯏꯁꯅꯥꯁꯨ ꯊꯤꯡꯂꯨꯗ꯭ꯔꯦ ꯀꯔꯤꯁꯨ ꯍꯥꯏꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯐꯝꯗꯨꯗ ꯂꯥꯛꯏ꯫ ꯆꯤꯡꯗꯨ ꯀꯥꯕ ꯍꯧꯅꯈ꯭ꯔꯦ꯫ ꯊꯣꯏꯁꯅꯥ ꯍꯣꯏꯁꯨ ꯇꯞꯂꯤ ꯆꯤꯡꯗꯨ ꯀꯥꯔꯛꯂꯤ꯫ ꯏꯪꯉꯤ ꯃꯐꯝꯗꯨ ꯌꯥꯝꯅ ꯎ ꯋꯥ ꯃꯌꯥꯝꯗꯨꯅ ꯅꯨꯡꯁꯤꯕ ꯎꯆꯦꯛꯁꯤꯡꯒꯤ ꯈꯣꯟꯖꯦꯜꯁꯨ ꯇꯥꯔꯤ꯫ ꯊꯣꯏꯁꯅꯥꯅ ꯎꯆꯦꯛꯁꯤꯡꯒꯤ ꯃꯈꯣꯜꯁꯦ ꯌꯥꯝ ꯃꯦꯡꯅ ꯅꯨꯡꯁꯤꯕ ꯐꯥꯎꯏ꯫ ꯅꯪꯗꯧꯅ ꯎꯆꯦꯛꯅ ꯍꯦꯟꯅ ꯃꯒꯨꯟ ꯂꯩꯔꯤꯁꯤꯗꯤ ꯗꯗꯥ ꯑꯩꯗꯤ ꯀꯩꯁꯨ ꯂꯩꯇꯦꯗ꯫ ꯑꯩꯒꯤꯗꯤ ꯅꯪꯅ ꯂꯣꯏꯔꯦ꯫ ꯅꯪꯉꯣꯟꯗ ꯍꯦꯟꯕ ꯂꯩꯇ꯭ꯔꯦ꯫ ꯂꯩꯒꯗꯧꯁꯨ ꯃꯥꯟꯗ꯭ꯔꯦ꯫ ꯂꯩꯁꯨ ꯂꯩꯍꯜꯂꯔꯣꯏ꯫ ꯅꯨꯄꯥꯁꯦ ꯊꯥꯖꯕ ꯌꯥꯕ ꯅꯠꯇꯦ ꯍꯥꯏ꯫ ꯃꯤꯅ ꯇꯥꯠ ꯍꯩꯕ ꯂꯧꯅꯝ ꯍꯩꯕ ꯅꯨꯄꯥꯅꯦ ꯍꯥꯏ꯫ ꯀꯅꯥꯅ ꯍꯥꯏꯔꯤꯕ? ꯃꯤꯅ ꯍꯥꯏꯅꯩ꯫ ꯊꯥꯖꯔꯨꯅꯨ ꯅꯨꯄꯥ ꯈꯔꯅ ꯇꯧꯔꯒ ꯂꯣꯏꯅꯃꯛ ꯇꯧꯔꯝꯒꯗꯤ ꯂꯩꯇꯦ꯫ ꯊꯣꯏꯁꯅꯥ ꯅꯣꯛꯂꯒ ꯍꯣꯏ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯀꯥꯔꯛꯄꯅ ꯆꯤꯡꯗꯨꯒꯤ ꯄ꯭ꯂꯦꯟ ꯑꯣꯏꯕ ꯖꯒꯥ ꯑꯃ ꯌꯧꯔꯦ꯫ ꯃꯐꯝꯗꯨꯗ ꯉꯥꯏꯍꯥꯛ ꯃꯌꯥꯝꯗꯨ ꯄꯣꯊꯥꯗꯨꯅ ꯂꯩꯅꯩ꯫ ꯐꯣꯇꯣ ꯅꯝꯕꯅ ꯅꯝꯕ꯫ ꯑꯗꯤꯇꯤꯌꯥꯗꯤ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯐꯝꯂꯒ ꯂꯩꯈ꯭ꯔꯦ꯫ ꯅꯨꯄꯤꯁꯤꯡꯗꯨꯗꯤ ꯋꯥꯕꯒ ꯈꯪꯗꯦ꯫ ꯐꯣꯇꯣꯅꯦꯕꯨ ꯍꯥꯏꯔꯗꯤ ꯑꯗꯨꯃꯛ ꯅꯝꯂꯒ ꯂꯩ꯫ ꯃꯐꯝꯗꯨ ꯆꯤꯛꯏ ꯅꯨꯡꯉꯥꯏ ꯍꯥꯏꯗꯨꯅ ꯐꯅꯌꯥꯝ ꯀꯨꯏꯅ ꯂꯩ꯫ ꯄꯨꯡ ꯌꯦꯡꯂꯨꯕꯗ 3 ꯍꯦꯜꯂꯝꯂꯦ꯫ ꯑꯗꯤꯇꯤꯌꯥꯅ ꯂꯦꯛꯍꯧꯔꯒꯦ ꯍꯥꯏꯔꯣ? ꯍꯜꯂꯁꯤꯗꯅ꯫ ꯕꯤꯗ꯭ꯌꯥꯅ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ? 3 ꯍꯦꯜꯂꯦ꯫ ꯑꯣ ꯍꯜꯂꯁꯤ ꯑꯗꯨꯗꯤ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯗꯨ ꯍꯟꯅꯕ ꯍꯥꯏꯗꯨꯅ ꯆꯤꯡꯗꯨ ꯀꯨꯝꯂꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯈꯔꯅ ꯃꯈꯣꯏꯕꯨ ꯔꯥꯎꯟ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯤꯇꯤꯌꯥ ꯅꯨꯄꯥꯁꯤꯡꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯀꯩꯅꯣ ꯊꯠꯆꯤꯜꯂꯤꯁꯤꯕꯣ? ꯆꯠꯀꯦꯅꯦ ꯍꯟꯗꯣ꯫ ꯅꯨꯄꯥ ꯑꯃꯅ ꯁꯛꯀꯁꯤ ꯌꯥꯝ ꯀꯦꯡꯉꯤꯅ꯫ ꯀꯦꯡꯗ꯭ꯔꯗꯤ ꯀꯩꯅꯣ ꯁꯛꯁꯤꯡꯗꯨꯒ ꯆꯠꯊꯣꯛ꯫ ꯑꯣ ꯌꯥꯝ ꯐꯥꯎꯏ ꯅꯪꯗꯤ ꯄꯦꯇꯋꯥ꯫ ꯅꯥꯀꯟꯗꯒꯤ ꯄꯥꯏꯈꯣꯝꯕꯅ ꯀꯩ ꯂꯩꯔꯒꯦ? ꯅꯨꯄꯥꯗꯨ ꯄꯥꯏꯈꯣꯝꯕꯗꯕꯨ ꯑꯣꯟꯁꯤꯜꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯀꯩꯗꯧꯔꯤꯅꯣ ꯃꯐꯝꯁꯤꯗ? ꯀꯩ ꯋꯥꯍꯪꯅꯣ? ꯍꯥꯏꯔꯛꯎꯅꯦ ꯍꯥꯏꯔꯛꯎꯅꯦ꯫ ꯄꯨꯡ ꯊꯦꯡꯉꯤ ꯍꯜꯂꯒꯦ ꯌꯨꯝ ꯌꯧꯕ ꯊꯦꯡꯉꯅꯤ꯫ ꯉꯥꯏꯍꯥꯛ ꯇꯞꯅ ꯊꯦꯝꯂꯒ ꯄꯥꯏꯈꯣꯝꯕ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯌꯥꯝꯃꯜꯂꯛꯇꯕꯗꯒꯤ ꯄꯥꯏꯈꯣꯝꯕ ꯁꯥꯎꯔꯥꯡꯅꯅ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯏꯗ ꯁꯥꯐꯨ ꯀꯟꯅ ꯀꯤꯅ ꯊꯤꯜꯂꯤ꯫ ꯅꯨꯄꯥꯗꯨ ꯉꯥꯛꯄ ꯉꯝꯍꯧꯗ꯭ꯔꯗꯨꯅ ꯂꯩꯃꯩꯗ ꯇꯥꯏ꯫ ꯅꯥꯀꯟꯗꯒꯤ ꯅꯨꯄꯥ ꯈꯔꯗꯨ ꯄꯥꯏꯈꯣꯝꯕꯕꯨ ꯐꯨꯕ ꯍꯧꯔꯛꯏ꯫ ꯑꯗꯤꯇꯤꯌꯥꯁꯨ ꯆꯪꯁꯤꯟꯗꯨꯅ ꯐꯨꯖꯤꯜꯂꯤ꯫ ꯊꯣꯏꯁꯅꯥꯗꯤ ꯃꯁꯥꯗꯨ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕ ꯈꯪꯗꯅ ꯇꯨꯃꯤꯟꯅ ꯂꯦꯞꯂꯒ ꯂꯩ꯫ ꯕꯤꯗ꯭ꯌꯥ, ꯔꯣꯁꯅꯤ, ꯑꯣꯁꯤꯟ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯅꯨꯄꯥ ꯈꯔꯗꯨꯗ ꯅꯨꯡ ꯈꯨꯜꯂꯒ ꯄꯪꯊꯣꯛꯅ ꯊꯣꯝꯖꯤꯜꯂꯤ꯫ ꯅꯨꯄꯥ ꯈꯔꯗꯨ ꯍꯟꯗꯣꯛꯈ꯭ꯔꯦ꯫ ꯄꯥꯏꯈꯣꯝꯕꯅ ꯅꯨꯄꯥ ꯑꯃ ꯀꯟꯅ ꯐꯨꯔꯤ꯫ ꯊꯣꯏꯁꯅꯥ ꯄꯥꯈꯠꯅ ꯆꯦꯟꯁꯤꯟꯗꯨꯅ ꯄꯥꯏꯈꯣꯝꯕꯕꯨ ꯈꯥꯝꯗꯣꯛꯏ꯫ ꯄꯥꯏꯈꯣꯝꯕ ꯁꯥꯎꯅ ꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯛꯏ꯫ ꯃꯤ ꯎꯁꯤꯠꯇꯕ ꯃꯇꯨꯡꯗ ꯁꯤꯒꯨꯝꯕ ꯇꯧꯔꯗꯤ ꯌꯦꯡꯉꯣ ꯉꯁꯤꯒꯤꯗꯤ ꯑꯩꯅ ꯊꯥꯕꯤꯔꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯏꯁꯅꯥꯕꯨ ꯄꯨꯗꯨꯅ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯄ ꯍꯧꯔꯛꯏ꯫ ꯃꯈꯣꯏ ꯃꯌꯥꯝꯗꯨꯁꯨ ꯑꯅꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯩ꯫ ꯅꯨꯄꯥ ꯑꯃꯅ ꯃꯅꯤꯡ ꯌꯦꯞꯂꯝꯕ ꯅꯣꯡꯃꯩꯗꯨ ꯁꯠꯇꯣꯛꯂꯒ ꯄꯥꯏꯈꯣꯝꯕꯗ ꯑꯦꯝ ꯇꯧꯔꯒ ꯀꯥꯞꯂꯛꯏ꯫ ꯅꯣꯡꯃꯩ ꯃꯈꯣꯜ ꯇꯥꯏ ꯍꯥꯏꯗꯨꯅ ꯆꯠꯂꯝꯗꯨ ꯂꯦꯞꯇꯨꯅ ꯂꯩ꯫ ꯅꯣꯡꯃꯩ ꯃꯔꯨꯗꯨ ꯄꯥꯏꯈꯣꯝꯕꯒꯤ ꯄꯥꯝꯕꯣꯝꯗ ꯄꯥꯜꯂꯤ꯫ ꯄꯥꯏꯈꯣꯝꯕ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯔꯛꯄꯗꯨꯗ ꯃꯌꯥꯝꯗꯨ ꯄꯥꯏꯈꯣꯝꯕꯗ ꯌꯦꯡꯅꯩ꯫
ꯊꯣꯏꯁꯅꯥꯗꯤ ꯃꯁꯥꯗ ꯊꯛꯀꯠꯈ꯭ꯔꯦ ꯏ ꯎꯕꯗ ꯍꯦꯟꯅ꯫ ꯃꯌꯥꯝꯗꯨ ꯄꯥꯈꯠꯅ ꯄꯥꯏꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯌꯦꯡꯉꯤ꯫ ꯊꯣꯏꯁꯅꯥꯗꯤ ꯋꯥꯅ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ꯫ ꯑꯉꯥꯎꯕꯤ ꯑꯣꯜꯂꯤ ꯉꯥꯏꯍꯥꯛꯇꯤ꯫ ꯊꯣꯏꯁꯅꯥꯗꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯃꯥ ꯈꯪꯗ꯭ꯔꯦ꯫ ꯇꯟꯖꯥꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯆꯪꯂꯛꯇꯨꯅ ꯊꯣꯏꯁꯅꯥꯒꯤ ꯂꯨꯈꯝꯒꯤ ꯃꯁꯝꯗꯨ ꯀꯟꯅ ꯆꯤꯡꯂꯩ꯫ ꯊꯣꯏꯁꯅꯥ ꯅꯥꯕꯅ ꯂꯥꯎꯔꯛꯏ꯫ ꯃꯤꯅꯤꯠ ꯈꯔꯗꯨ ꯇꯧꯔꯤꯕꯗꯨ ꯀꯩꯅꯣ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ꯫ ꯅꯨꯄꯥꯗꯨꯅ ꯁꯥꯎꯅ ꯉꯪꯂꯒ ꯍꯥꯏꯔꯛꯏ, ꯅꯪꯅ ꯃꯤ ꯎꯁꯤꯠꯇ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯑꯩꯒꯤ ꯑꯉꯝꯕꯗꯣ ꯅꯪꯒꯤ ꯅꯨꯄꯤꯁꯤꯗ ꯑꯣꯏꯅ ꯎꯠꯄ ꯇꯥꯔꯦꯗꯅ꯫ ꯄꯥꯏꯈꯣꯝꯕ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯇꯧꯗꯨꯅ ꯃꯁꯥꯗꯨ ꯍꯥꯏꯔꯪ ꯍꯥꯏꯔꯪ ꯇꯧꯔꯒ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯛꯏ, ꯃꯥꯕꯨ ꯊꯥꯗꯣꯛ꯫ ꯁꯥꯟꯅꯁꯦ ꯍꯥꯏꯔꯁꯨ ꯑꯩꯒ ꯁꯥꯟꯅꯁꯦ, ꯃꯥꯒꯤ ꯃꯔꯥ ꯅꯠꯇꯦ꯫ ꯅꯨꯄꯥꯗꯨ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯦ꯫ ꯊꯣꯏꯁꯅꯥꯕꯨ ꯄꯥꯝꯈꯠꯂꯒ ꯄꯨꯈ꯭ꯔꯦ꯫ ꯄꯥꯏꯈꯣꯝꯕ ꯍꯥꯏꯔꯪ ꯍꯥꯏꯔꯪ ꯇꯧꯔꯒ ꯃꯇꯨꯡ ꯏꯟꯅꯩ꯫ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ ꯃꯥ ꯈꯔ ꯆꯠꯄ ꯍꯧꯔꯒ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯦꯛꯊꯈ꯭ꯔꯦ꯫ ꯃꯌꯥꯝꯗꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ꯫ ꯑꯗꯤꯇ꯭ꯌ ꯃꯃꯥꯟꯅꯕ ꯈꯔꯗ ꯄꯥꯎꯗꯨ ꯈꯪꯍꯜꯂꯤ꯫ ꯑꯗꯤꯇ꯭ꯌ ꯄꯥꯏꯈꯣꯝꯕꯕꯨ ꯍꯥꯟꯅ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯄꯨꯅꯕ ꯇꯧꯁꯤ, ꯑꯗꯨꯒ ꯊꯣꯏꯁꯅꯥꯕꯨ ꯊꯤꯒꯦ ꯍꯥꯏꯕ ꯋꯥꯗꯨ ꯃꯌꯥꯝꯗꯨꯗ ꯑꯗꯤꯇ꯭ꯌꯅ ꯍꯥꯏ꯫ ꯋꯥꯗꯨ ꯌꯥꯅꯗꯨꯅ ꯄꯥꯏꯈꯣꯝꯕꯕꯨ ꯃꯈꯥꯗ ꯄꯨꯊꯔꯛꯂꯦ꯫ ꯑꯗꯨꯒ ꯑꯅꯛꯄ ꯀ꯭ꯂꯤꯅꯤꯛ ꯑꯃꯗ ꯄꯨꯏ꯫ ꯑꯗꯨꯒ ꯃꯨꯛꯁꯤꯡꯗꯨꯗ ꯂꯥꯛꯇꯨꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯊꯤꯔꯤ꯫